ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯀꯛꯂꯛꯏꯅꯤꯀꯣ ꯁꯦ ꯍꯥꯏꯗꯤ ꯃꯃꯥ ꯑꯃꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯁꯦ ꯑꯁꯅꯥꯏꯟ ꯀꯥꯕꯗꯤ ꯑꯩꯈꯣꯏ ꯄꯄꯥꯁꯦ ꯅꯥꯊꯣꯛꯈ꯭ꯔꯦꯕ ꯄꯄꯥꯁꯦ ꯅꯥꯔꯕꯅꯤꯅ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯏꯆꯤꯟ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯌꯧꯔꯒ ꯁꯨꯇꯤ ꯊꯣꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯅꯍꯥꯟꯗꯒꯤ ꯃꯃꯥ ꯑꯣꯄꯔꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯉꯁꯤꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯁꯦ ꯃꯤꯀꯨꯞ ꯑꯃꯈꯛ ꯍꯥꯡꯉꯒ ꯑꯗꯣ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯑꯀꯥꯟꯗꯗꯤ ꯅꯣꯡꯁꯦ ꯑꯗꯨꯝ ꯑꯂꯩꯕꯤꯗ ꯍꯩꯊꯔꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯤ ꯍꯧꯖꯤꯛ ꯌꯧꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯑꯦꯗꯃꯤꯠ ꯇꯧꯅꯕ ꯍꯥꯏꯗꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯆꯦ ꯆꯥꯡ ꯃꯥꯒꯤ ꯐꯣꯔꯃꯦꯂꯤꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯦꯟꯅꯕ ꯍꯥꯏꯅ ꯁꯤꯒ ꯍꯣꯠꯅꯔꯤꯑꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯅꯨꯃꯤꯠꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯏꯅꯦꯕꯀꯣ ꯉꯁꯤꯁꯦ ꯌꯥꯔꯒꯗꯤ ꯗꯣꯛꯇꯔꯁꯤꯅ ꯑꯣꯄꯔꯦꯁꯟꯁꯦ ꯁꯟꯗꯥꯗ ꯇꯧꯒꯅꯤ ꯍꯥꯏꯕꯀꯣ ꯃꯥꯗꯤ ꯅꯨꯡꯊꯤꯟꯒꯤ ꯁꯤꯞꯇꯇ ꯇꯧꯋꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯉꯟꯇꯥ ꯂꯥꯛꯑꯒ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯛꯑꯒ ꯑꯗꯨꯗꯩꯗꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯒꯗꯤ ꯍꯥꯏꯔꯕꯀꯣ ꯅꯣꯡꯃ ꯃꯃꯥꯡꯗ ꯄꯤꯖꯒꯗꯕ ꯍꯤꯗꯥꯛ ꯑꯃ ꯂꯩ ꯑꯗꯨ ꯄꯤꯖꯍꯧꯗ꯭ꯔꯦ ꯑꯗꯨ ꯄꯤꯖꯗꯕꯅꯤna ꯉꯁꯤꯁꯦ ꯗꯥꯏꯔꯦꯛ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯌꯥꯔꯣꯏ ꯍꯤꯗꯥꯛꯇꯨꯅ ꯅꯣꯡꯃ ꯃꯃꯥꯡꯗ ꯄꯤꯖꯔꯒ ꯑꯗꯨꯗꯤ ꯅꯦꯛꯁ ꯗꯦꯗ ꯇꯧꯗꯣꯏꯅꯦꯅ ꯑꯗꯨꯅ ꯃꯃꯥꯁꯦ ꯑꯩꯈꯣꯏ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯊꯝꯃꯝꯕ ꯇꯥꯔꯅꯦꯕꯀꯣ ꯑꯗꯨꯏꯗꯨꯒꯤ ꯃꯃꯥꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯟꯖꯦꯡ ꯀꯨꯝꯃ ꯅꯣꯡꯉꯥꯜꯂꯒ ꯅꯦꯛꯁ ꯗꯦ ꯅꯨꯃꯤꯠꯇ ꯂꯥꯛꯑꯦꯕꯀꯣ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯜꯂꯛꯑꯦ ꯃꯃꯥꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥꯒꯤ ꯄꯄꯥꯒꯇ ꯂꯩꯍꯧꯔꯦꯕꯀꯣ ꯑꯗ ꯃꯥ ꯑꯣꯏꯅ ꯂꯩꯍꯧꯔꯒꯦ ꯑꯍꯥꯟꯕꯩꯁꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯨꯔꯒ ꯇꯥꯆꯧꯒ ꯑꯩꯒ ꯉꯟꯅ ꯂꯥꯛꯑꯦ ꯑꯗꯣ ꯅꯣꯡꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗꯩ ꯊꯣꯛꯂꯛꯄꯗ ꯉꯥꯏꯍꯥꯛ ꯍꯥꯡꯉꯒ ꯁꯤꯜꯆꯔꯒꯤ ꯁꯣꯗꯣꯔ ꯕ꯭ꯔꯤꯖꯁꯦ ꯌꯧꯔꯛꯄꯗꯒꯤ ꯅꯣꯡꯁꯦ ꯀꯣꯝ ꯉꯔꯥꯡꯒꯤꯗꯨꯒ ꯑꯃꯨꯛ ꯍꯦꯟꯅ ꯍꯩꯊꯔꯦ ꯕꯣꯔꯥꯁꯨ ꯈꯔ ꯆꯥꯎꯔꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯗꯣ ꯅꯣꯡꯁꯦ ꯐꯖꯅ ꯍꯩꯊꯔꯦ ꯑꯗꯨ ꯗꯣꯟꯆꯥꯁꯨ ꯂꯥꯛꯀꯗꯕꯗꯣ ꯍꯥꯏꯗꯤ ꯃꯥꯛꯁꯤꯅ ꯀꯩꯅꯣꯗ ꯃꯦꯗꯤꯀꯦꯜꯗ ꯕ꯭ꯂꯠ ꯂꯧꯕ ꯆꯠꯇꯣꯏꯕꯀꯣ ꯑꯗꯣ ꯕ꯭ꯂꯠꯁꯤꯁꯨ ꯗꯣꯅꯦꯠ ꯇꯧꯅꯕ ꯃꯤꯁꯦ ꯐꯪꯗꯗꯅ ꯑꯩꯈꯣꯏꯅ ꯕ꯭ꯂꯠꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯦꯗꯤꯀꯦꯜꯗꯒꯤ ꯑꯣꯏꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯍꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯑꯣꯏꯅ ꯑꯗꯨ ꯕ꯭ꯂꯠ ꯗꯣꯅꯦꯠ ꯇꯧꯅꯕ ꯃꯤꯁꯦ ꯀꯅꯥꯝ ꯂꯩꯇꯦ ꯃꯌꯥꯝ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗꯀꯣ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯠꯁꯦ ꯃꯥꯅ ꯂꯧꯕ ꯆꯠꯀꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯉꯟꯅ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯌꯧꯔꯦ ꯇꯥꯎꯟ ꯃꯅꯨꯡ ꯌꯧꯔꯦ ꯇꯥꯎꯟ ꯃꯅꯨꯡ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯆꯠꯄꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯅꯪꯗꯗꯅ ꯃꯥꯅ ꯂꯝꯕꯤꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯃꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯃꯇꯣꯝꯗ ꯊꯝꯃꯝꯃꯒꯦ ꯅꯣꯏ ꯂꯥꯛꯑꯣ ꯑꯩ ꯕ꯭ꯂꯠ ꯂꯧꯕꯗꯣ ꯊꯦꯡꯉꯅꯤ ꯍꯥꯏꯅ ꯑꯗꯣ ꯊꯦꯡꯉꯗꯤ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯗꯣꯛꯇꯔꯁꯤꯅ ꯅꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯕ꯭ꯂꯠꯅꯤꯅ ꯃꯇꯝ ꯈꯔ ꯆꯪꯉꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯅꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯥꯛꯇꯤ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯔꯒ ꯄ꯭ꯔꯞ ꯆꯠꯂꯤꯅꯦꯕꯀꯣ ꯃꯃꯥ ꯃꯅꯥꯛ ꯌꯧꯗꯣꯔꯦ ꯃꯌꯥꯝ ꯅꯣꯡꯁꯦ ꯀꯔꯤ ꯈꯨꯆꯨꯅꯣꯁꯦ ꯌꯦꯡꯉꯣ ꯑꯦꯛꯗꯝ ꯍꯩꯊꯕꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯣꯡꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯆꯨꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯊꯥꯎ ꯍꯥꯟꯕ ꯆꯪꯉꯦ ꯍꯥꯏ ꯊꯥꯎ ꯍꯥꯟꯖꯤꯜꯂꯒ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯑꯃ ꯆꯦꯟꯅꯕ ꯃꯊꯧ ꯇꯥꯔꯗꯤ ꯗꯣꯛꯇꯔꯅꯁꯨ ꯈꯔ ICUꯒ ꯗꯔꯀꯥꯔ ꯇꯥꯔꯗꯤ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯔꯒ ꯂꯩꯔꯣ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁꯤꯒꯩꯁꯦ ꯒꯥꯔꯤꯁꯦ ꯊꯥꯎ ꯍꯥꯟꯕ ꯆꯪꯉꯦ ꯑꯗꯨꯗꯒꯤ ꯊꯥꯎ ꯍꯥꯟꯖꯤꯜꯂꯒ ꯊꯝꯒꯦ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯦꯕꯀꯣ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯃꯃꯥꯁꯦ ꯁꯨꯃꯥꯏꯅ RLꯒꯤ ꯁꯦꯂꯥꯏꯟ ꯑꯃ ꯄꯥꯜꯂꯒ ꯍꯤꯞꯍꯜꯂꯒ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯩ ꯑꯉꯝꯕ ꯃꯇꯦꯛ ꯁꯨꯝ ꯍꯥꯞꯄꯛꯀꯦꯀꯣ ꯃꯃꯥꯁꯦ ꯑꯩ ꯂꯥꯛꯄꯗ ꯍꯔꯥꯎꯅ ꯌꯦꯡꯉꯤꯅꯤ ꯍꯥꯏꯗꯤ ꯑꯩ ꯂꯥꯛꯄꯗꯨꯒꯅꯦ ꯍꯔꯥꯎꯖꯔꯤꯕ ꯍꯥꯏꯗꯤ ꯃꯊꯋꯥꯏꯗ ꯋꯥꯅ ꯂꯩꯅꯦꯕ ꯃꯥꯏꯁꯦ ꯃꯌꯥꯝ ꯃꯃꯥꯁꯤꯡꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯆꯪꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯆꯪꯕꯗꯨꯗꯤ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡ 5 ꯇꯥꯗ ꯃꯤꯅꯤꯠ 5 ꯋꯥꯠꯂꯤꯉꯩꯗ ꯆꯪꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯉꯥꯏꯔꯒ ꯂꯣꯏꯅ ꯂꯩꯔꯦꯕꯀꯣ ꯐꯥꯏꯅꯦꯜꯂꯤ ꯍꯥꯏꯗꯤ ꯃꯃꯥꯅ ꯅꯍꯥꯟꯗꯒꯤ ꯀꯤꯖꯅ ꯂꯩꯕ ꯅꯨꯃꯤꯠꯇꯣ ꯀꯤꯖꯔꯁꯨ ꯃꯥꯅ ꯑꯣꯄꯔꯦꯁꯟꯁꯦ ꯑꯃ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯃꯅꯦꯕꯀോ ꯍꯥꯟꯅꯗꯒꯤ ꯃꯃꯥꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯀꯩ ꯅꯨꯃꯤꯠ ꯑꯝꯇꯪ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯕ ꯑꯝꯇꯪ ꯀꯩ ꯅꯨꯃꯤꯠ ꯇꯧꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯅ ꯂꯩꯕꯁꯦ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯉꯁꯤ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯔꯦ ꯍꯥꯏꯗꯤ ꯋꯥꯁꯦ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤ ꯊꯋꯥꯏꯁꯨ ꯋꯥꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯔꯦꯕꯀꯣ ꯇꯧꯐꯝ ꯈꯪꯗꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯉꯥꯏꯔꯒ ꯂꯩꯔꯦ ꯗꯣꯆꯥꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯦ ꯁꯟꯗꯥꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯍꯥꯏꯗꯤ ꯃꯃꯥꯁꯨ ꯆꯪꯉꯝꯗꯥꯏꯗ ꯌꯥꯝ ꯀꯞꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯤꯒꯨꯝꯕꯁꯦ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯃꯣꯃꯦꯟꯅꯤꯅ ꯃꯣꯃꯦꯟ ꯈꯨꯗꯤꯡꯒꯤ ꯀꯦꯞꯆꯔ ꯇꯧꯕꯗꯤ ꯉꯝꯗꯦꯕꯀꯣ ꯃꯣꯃꯦꯟ ꯈꯨꯗꯤꯡꯒꯤ ꯀꯦꯞꯆꯔ ꯇꯧꯕ ꯉꯝꯗꯦ ꯃꯃꯥꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯣ ꯍꯥꯏꯗꯤ ꯑꯩꯒꯁꯨ ꯀꯞꯃꯤꯟꯅꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯦꯞꯄꯒ ꯂꯩꯔꯤꯅꯦꯕ
ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯒ ꯂꯦꯞꯄꯒ ꯂꯩꯔꯤ ꯃꯥ ꯉꯥꯏꯗꯅ ꯑꯗꯣ ꯂꯦꯞꯄꯩꯁꯦ ꯈꯥ ꯀꯨꯏꯁꯜꯂꯛꯑꯦꯕꯀꯣ ꯃꯃꯥꯒꯤ ꯐꯤꯔꯣꯜ ꯄꯥꯏꯔꯒ ꯂꯦꯞꯄꯒ ꯂꯩꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯑꯃ ꯇꯧꯕ ꯃꯇꯝꯗꯕꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯗꯕꯅꯦꯕꯀோ ꯑꯗꯣ ꯈꯪꯗꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯗꯣꯏꯕ ꯑꯗꯣ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯕ ꯑꯩꯈꯣই ꯄꯨꯝꯅꯃꯛꯁꯤꯒ ꯂꯦꯞꯄꯒ ꯉꯥꯏꯔꯒ ꯂꯩꯔꯦ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ Chị mới phun bài phi tục cái gì? Chị đi bài khi tàu đây thì Rồi đi mà. cái đó tàu riêng mà nó cái lồng phun này là chị mới khá tàu than em saoอยู่แล้ว Tungan na mo kagli ko siya. xin là tàu hàng Trong chỗ ngang cũng chỗ Chị anh được cục thì nó cũng để quay nè. cái số tàu của cái bay mà là cái số tàu rồi Hay mình nè. Cái gì tao đuổi cái số. ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯗꯣꯏꯅꯦꯕꯀꯣ ꯃꯃꯥꯒꯤ ꯃꯄꯨꯛ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯗꯣ ꯅꯍꯥꯟꯗꯒꯤ ꯁꯨꯛ ꯀꯨꯏꯕ ꯃꯃꯥꯒꯤ ꯃꯄꯨꯛ ꯃꯅꯨꯡꯁꯤꯒ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯆꯥꯎꯔꯦꯕꯀꯣ ꯃꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯂꯩꯖꯩ ꯆꯠꯆꯩ ꯑꯩꯒꯤꯗꯀ ꯑꯩꯒꯤ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗꯀ ꯃꯥꯅ ꯂꯥꯛꯄꯁꯦ ꯃꯈꯣꯡꯒꯁꯦ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯕꯨꯛꯇꯩ ꯃꯇꯨꯝꯁꯤꯅ ꯁꯨꯝ ꯂꯨꯝꯊꯔꯛꯇꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯄꯥꯡꯒꯜ ꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯇꯨꯝꯁꯦ ꯎꯕꯗꯩꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕꯣ ꯂꯣꯏꯗꯤ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨꯗꯤꯅꯦ ꯇ꯭ꯌꯨꯃꯔꯗꯨꯗꯤ ꯄꯨꯊꯣꯔꯛꯑꯒ ꯌꯦꯡꯍꯜꯂꯦꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯈꯔ ꯆꯥꯎꯔꯦꯕꯀꯣ ꯂꯩꯔꯝꯃꯤꯗꯣ KG ꯑꯃꯒꯤ ꯆꯥꯡꯗ ꯃꯣꯏ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯕ ꯊꯥꯗꯣꯏꯅꯦꯕ ꯇꯦꯁ ꯇꯧꯕ ꯊꯥꯗꯣꯏꯅꯤ ꯇꯦꯁ ꯇꯧꯕ ꯊꯥꯔ ꯈꯪꯉꯅꯦꯕꯀꯣ ꯁꯥꯊꯤꯅ ꯆꯥꯎꯔꯦ ꯃꯆꯥ ꯑꯃꯒ ꯇꯧꯔ ꯂꯩꯔꯝꯃꯦ ꯑꯁ ꯈꯪꯗꯦꯗ ꯈꯟꯕꯗ ꯀꯣꯛꯀ ꯆꯤꯛꯑꯦ ꯍꯥꯏꯗꯤ ꯊꯋꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄꯗ ꯂꯩꯔꯝꯃꯕꯅꯦꯕꯀꯣ ꯍꯟꯗꯛꯁꯦ ꯍꯥꯏꯗꯤ ꯃꯃꯥꯁꯦ ꯆꯥꯕ ꯊꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯗꯤꯅꯦ ꯀꯩꯁꯨꯝ ꯇꯧꯗꯦꯕꯀꯣ ꯅꯨꯡꯗꯥꯡꯁꯦ ꯆꯥꯕ ꯊꯛꯄꯗꯣ ꯍꯥꯏꯗꯤ ꯃꯥ ꯐꯨꯟꯅ ꯇꯧꯕꯅꯦꯀꯣ ꯑꯗꯨꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯍꯟꯗꯛꯁꯤꯗꯤ ꯆꯦꯡꯗ ꯆꯥꯗꯦ ꯍꯥꯏꯅ ꯇꯧꯔꯒ ꯌꯦꯡꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯗꯦ ꯋꯥ ꯈꯪꯗ꯭ꯔꯦ Pibirammu. ꯃꯌꯥꯝ ꯍꯥꯏꯗꯤꯀꯣ ꯂꯣꯏꯗ꯭ꯔꯤꯑꯕꯀꯣ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤꯚꯔꯤꯒꯤ ꯑꯣꯏꯕ ꯀꯥꯟꯗꯗꯤ ꯄꯨꯡꯈꯥꯏꯃꯨꯛꯇ ꯆꯪꯗ꯭ꯔꯅꯦ ꯄꯨꯡꯈꯥꯏꯃꯨꯛꯇ ꯑꯗꯨꯃꯥꯏꯅ ꯆꯪꯕꯅꯦꯕꯀꯣ ꯗꯦꯂꯤꯚꯔꯤꯒꯤ ꯑꯣꯏꯕ ꯃꯇꯝꯁꯦ ꯑꯗꯣ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅꯅꯦ ꯀꯨꯏꯔꯦꯕ ꯆꯪꯉꯤꯁꯦ ꯁꯟꯗꯥꯗ ꯇꯧꯔꯤꯅꯦꯕ ꯍꯧꯖꯤꯛꯀꯤ ꯁꯟꯗꯥꯅꯦꯕꯀꯣ ꯄꯨꯡ 5 ꯇꯥꯗꯕꯤ 5 ꯋꯥꯠꯂꯤꯉꯩꯗꯣ ꯆꯪꯉꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 2.2 ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯄꯣꯠꯇꯨꯗꯤ ꯂꯧꯊꯣꯛꯑ ꯌꯦꯡꯍꯜꯂꯝꯃꯤꯅꯀꯣ ꯄꯣꯠꯇꯨꯗꯤ ꯂꯧꯊꯣꯛꯑ ꯌꯦꯡꯍꯜꯂꯝꯃꯦ ꯑꯗꯣ ꯄꯣꯠꯇꯣ ꯑꯅꯤꯅꯦꯕꯀꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 6-7 ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯛꯑꯕꯅꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦꯗ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯩꯔꯁꯨ ꯀꯩ ꯍꯥꯏꯅꯤ ꯏꯃꯥꯅꯤꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯄꯄꯥꯁꯦ ꯅꯥꯁꯜꯂꯦ ꯑꯩꯈꯣꯏ ꯄꯄꯥꯁꯨ ꯃꯁꯥ ꯉꯝꯈꯤꯗꯦ ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯃꯇꯝꯗꯁꯨ ꯑꯗꯒꯤ ꯃꯥꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯃꯃꯥꯁꯦ ꯈꯔ ꯁꯤꯁꯦꯅ ꯃꯔꯝ ꯑꯣꯏꯗꯅ ꯈꯔ ꯅꯥꯔꯝꯃꯦꯕꯀꯣ ꯑꯣꯟꯅ ꯈꯣꯠꯅ ꯆꯥꯕ ꯊꯛꯄ ꯌꯥꯗ ꯈꯣꯠꯇꯅ ꯑꯗꯨꯗꯤ ꯑꯩꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯀ꯭ꯂꯥꯁ 9 ꯀꯥꯕꯗꯤ ꯑꯩꯈꯣꯏ ꯄꯄꯥꯁꯦ ꯅꯥꯊꯣꯛꯈ꯭ꯔꯦꯕ ꯄꯄꯥꯁꯦ ꯅꯥꯔꯕꯅꯤꯅ ꯄꯄꯥꯁꯦ ꯀꯟꯅ ꯅꯥꯁꯜꯂꯦ ꯀ꯭ꯂꯥꯁ 9 ꯀꯥꯕꯁꯦ ꯅꯥꯔꯦ ꯑꯃꯨꯛ ꯐꯔꯦ ꯑꯃꯨꯛ ꯅꯥꯔꯦ ꯇꯧ ꯄꯄꯥꯁꯦ ꯈꯔ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯕꯦꯠꯇ ꯅꯥꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯂꯨꯍꯣꯡꯉꯒ ꯆꯍꯤ 1 ꯃꯈꯥꯏ ꯂꯩꯔꯒ ꯄꯄꯥꯁꯦ ꯂꯩꯈꯤꯗꯕꯅꯤ ꯑꯗꯣ ꯃꯃꯥꯁꯦ ꯅꯥꯕꯗꯣ ꯍꯥꯏꯗꯤ ꯃꯥꯏ ꯑꯅꯥꯕꯁꯦ ꯌꯦꯡꯕ ꯁꯪꯗꯗꯅ ꯑꯩꯈꯣꯏ ꯆꯥꯎꯔꯒ ꯌꯦꯡꯕ ꯍꯥꯏꯅ ꯉꯥꯏ ꯂꯩꯅꯤ ꯅꯍꯥꯟꯗꯒꯤ ꯑꯗꯣ
ꯑꯩꯈꯣꯏ ꯆꯥꯎꯔꯀꯥꯟꯗ ꯌꯦꯡꯕꯗꯣ ꯑꯩꯈꯣꯏ ꯆꯥꯎꯔꯦ ꯈꯔ ꯆꯥꯎꯔꯛꯑꯀꯥꯟꯗ ꯄꯄꯥꯁꯦ ꯅꯥꯁꯜꯂꯦ ꯅꯥꯁꯜꯂꯕꯅꯤꯅ ꯄꯄꯥꯒꯤꯗꯨꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯪꯗꯦꯗ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯃꯥ ꯑꯃꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤ ꯌꯧꯕꯐꯥꯎꯗ ꯃꯥ ꯁꯨꯃꯥꯏꯅ ꯈꯥꯡꯉꯒ ꯂꯩꯔꯝꯃꯤ ꯉꯁꯤ ꯌꯧꯕꯐꯥꯎꯗ ꯃꯈꯥ ꯇꯥꯗꯕ ꯀꯩꯁꯨꯝ ꯇꯧꯕꯤꯗꯕ ꯄꯄꯥꯁꯨ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯂꯨꯍꯣꯡꯉꯛꯄꯒ ꯆꯍꯤ 1.5 ꯐꯥꯕꯒ ꯄꯄꯥ ꯀꯥꯏꯅꯈ꯭ꯔꯦ ꯄꯨꯡ 1:30 ꯍꯦꯜꯂꯦ ꯃꯌꯥꯝ ꯄꯨꯡ 1:30 ꯍꯦꯜꯂꯕ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯑꯕꯀꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯄꯨꯡꯗꯤ 1:30 ꯍꯦꯜꯂꯦ ꯁꯟꯗꯥ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 3:30 ꯇꯥꯔꯦ ꯄꯨꯡ ꯀꯩꯅꯣ ꯇꯥꯗ꯭ꯔꯤꯉꯩꯗꯩ ꯍꯥꯏꯗꯤ 5 ꯇꯥꯗ꯭ꯔꯤꯉꯩꯗꯩ ꯄꯨꯁꯟꯕꯅꯦꯕ ꯍꯧꯖꯤꯛ ꯁꯟꯗꯥ ꯃꯝꯃꯦ ꯄꯨꯡ 1 ꯃꯝꯃꯦ ꯍꯧꯖꯤꯛꯐꯥꯎ ꯄꯨꯊꯣꯔꯛꯇ꯭ꯔꯤ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯇꯣꯟꯆꯥ ꯑꯃ ꯉꯥꯏꯔꯤ ꯃꯥ ꯇꯥꯆꯧꯒ ꯃꯥꯒ ꯑꯃꯨꯛ ꯁꯣꯟ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯨꯏꯔꯦ ꯉꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇꯦ ꯀꯩꯗꯧꯔꯝꯃꯣ ꯈꯪꯗꯦ ꯖꯨꯝꯗ ꯂꯥꯛꯏꯅꯤ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯣ ꯀꯩꯅꯣ ꯑꯉꯥꯡꯗꯣ ꯋꯥꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯊꯣꯛꯂꯛꯇ꯭ꯔꯤ ꯄꯨꯡ 3 ꯇꯥꯔꯦ ꯄꯨꯡ 2 ꯍꯦꯜꯂꯦ ꯍꯧꯖꯤꯛꯁꯨ ꯊꯣꯛꯂꯛꯇ꯭ꯔꯤ ꯋꯥꯔꯦ ꯉꯥꯏꯕ ꯋꯥꯕ ꯍꯥꯏꯕꯨ ꯈꯪꯗꯦ ꯃꯅꯨꯡꯗ ꯀꯩꯗꯧꯔꯝꯃꯣ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯆꯥꯇꯣꯟꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯝ ꯃꯃꯥ ꯂꯥꯛꯑꯕꯅꯤꯅ ꯃꯆꯥꯁꯨ ꯂꯥꯛꯑꯦ ꯆꯇꯣꯟ ꯀꯥꯔ ꯁꯤꯔꯤꯌꯁ ꯑꯣꯏꯔꯕ ꯈꯪꯗꯦꯕ ꯃꯆꯨꯒꯁꯦ ꯃꯕꯣꯛ ꯁꯪꯉꯤꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯕꯣꯛ ꯁꯪꯉꯤꯅꯤ ꯍꯣꯁꯄꯤꯇꯥꯜꯗ Caro. Dễ ca đều. ꯃꯥ ꯄꯤꯛꯄꯅꯤꯅ ꯊꯝꯃꯝꯕ ꯌꯥꯗꯕꯅꯤꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯀꯨꯏꯔꯦ ꯄꯨꯡ 2:30 ꯍꯦꯜꯂꯗ꯭ꯔꯥ ꯑꯗꯨꯁꯨ ꯍꯦꯜꯂꯦꯅꯦ ꯀꯩ ꯃꯇꯧꯅꯣꯅꯦ ꯑꯩ ꯁꯨꯃꯥꯏꯅꯕꯨ ꯊꯦꯡꯅꯖꯗ꯭ꯔꯤꯕꯣ ꯀꯨꯏꯅ ꯀꯅꯥ ꯆꯪꯅꯒꯦ ꯀꯔꯤ ꯇꯧꯔꯝꯃꯣ ꯈꯪꯗꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯒꯅꯦ ꯅꯪ ꯀꯀꯥꯅ
Ya, hidak laurin. Hidak nate kendula oinar. Sehing oir 11:30 tar. Ya, khangdeda. Khara serious oiba. Khara serious oire. Mama do chahi tang jama panina. Tawong khangde. Sister. Very friend ya. Oh, sister. Ita beshi you to. Blood trip. Ani pale sigana RLG sigana blood pale. Ma'am ngasidi amu hallagene tawre jumda akhoi mu nahan mama pokpa numitegi layineba mama hallani amu hallani macha tongju ma su jawbani nuaitena ko apiko su jawbani do ngasi namu ta chawle horani aimu halluraga nongma leraga amu laani ma'am joni ngasi oina mathangi vlog tamu dum hapake haji pudi hospital la layiriyaba ko ado haidi nahan operation toroga puthorokoi makha tana ka haidi namba ngamdre namningbasu phawdre keno toiba ko haidi dum keno khotna na leibanina ne adona haidi mama se ngasi numit humni sure iru thoi ma ado iru thokpire ngasi se iru thoga ma hippi ado khatang pharabanina aisu khatang hallani hallaga aigisu halamdai matam jawreba adudugi doni mayamna haidi pray toubieu blessing toubieu